ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯍꯦꯔꯥ ꯏꯟꯗꯣꯗꯣ ꯃꯥ ꯆꯠꯈꯤꯕ ꯖꯒꯥ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯂꯝ ꯍꯦꯟꯗꯤ ꯋꯥꯔꯛꯇꯕꯤꯗ ꯃꯥꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯦꯅꯦ ꯉꯥꯎꯕꯁꯤꯗꯤ ꯁꯨꯝ ꯆꯠꯃꯤꯟꯅꯈꯤꯕ ꯃꯔꯥꯏ ꯍꯟꯖꯤꯜꯂꯛꯆꯅꯤ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯉꯁꯤ ꯃꯥꯒꯤ ꯏꯆꯟ ꯅꯨꯄꯤꯁꯤ ꯄꯨꯔ ꯆꯠꯈꯤꯕ ꯉꯝꯗ꯭ꯔꯥ ꯃꯁꯥꯅ ꯌꯥꯔꯒꯗꯤ 이바이 ngasi ma isan je non sinagana ina 하비리 와폼시고 이봉어 숨도 보니 거의 머룩게 무슨눈빛도 마기 마마는 비면 삭히바 아들 와 잘라는데 뭐 아니다 애술 레이브나디 그노네 apare bai matam maum si lambi naron kha phagi ai gai thodong ke ibu nei la please tumiram 타모 또 가비 그거 미 붕어 후비도 수 아니다 나나 옥수 카라테데 블랙빈이다 블랙빈 카라노 양파이다 마마가 탁탁 친가 이게래 이봉어 블랙빈 만 A few moments later. A few moments later.